ताबिरिबा अमदि मिटेंग ताबिरिबा सिंगो हानबमक्तदा इकाई खुमनजबगा लोइनना तारामना ओक्सरी ngasi amuk mayam gidamakta puduna laksariba film si Avatar franchise ki Ahumsuba Avatar Fire and Ash hariba film aduni film si ani suba part Avatar The Way of Water hariba adugi sequel ni hariba The Way of Water adugi aroibada miyoibi singna Navi singa achoba warama tauki war aduda Jack Sully gi macha ahalladu siki aduga spider aduna magi mapa Miles Quaritch ki thawaibu kanbiram laga Navi singi laifamda halaktuna Jack Sully khoiga punna laiki wari matek asi mayamna gyan tanna bahaiduna panjarambani Avatar Fire and Ash hariba si 2025 ki December 19 da release taukiba yamna nauriba Hollywood ki film amani film sigi director James Cameron oiri film sigi rating sing adudi IMDb da 10 gi manung da 7.5 aduga Rotten Tomatoes tana 68% fangli film sinamada $1 million chamri chunky aduga film sina hauzik fawada $1 million chamnga henkre hauzik su theater sing da kaptuna mayamna yamna pamniriba film amani ngasigi film si yamna nauriban maram oiraga sangna explain tawbada copyright ki problem kaya lakani haiduna ten lijabani adubo video asida maru oiba details khudingmak haptuna mayamda gyan tahanjagi masida soikibalan kiba yaurbasu mayamna ngakpiu adudi mayam film gi warida laksarage miteng taminarasi film se horakpada loak ulai loakna ising manungda laiba Tree of Soul manakta famduna mamit usilaga Tree of Soul gi matengdagi si khraba mayambagi thawai gi manakta satuna unari masil manaw ani yamna nungaina sanai tanja asida loaki mayambana pumnumagsi asengba nate haiba khangtuna yamna nungai tan lepi loakna mayambagi matudu uraga thamoi sokna hari aikhoi anina spider bu kannana bu honabada nongmina nongonda panbadagi aina nangbudi kanba ngamhautre pumnumagsi aigi iralni aisi yamna phati wari sitaraga mayamba adu nungai tan manawdu koli aduga hari nangna spider bu kallibadu yamna pharabani aikhoi di Tree of Soul asigi matengdagi unaba yari basini spider di miyoiba oibanina amuktang sikrabadi nang maga asumna amuktu wari sanaba phangloi asumna machil manaw ani adu yamna nungsina wari sanari sinnasidage koina khangi madudi Pandora hariba mafum masida amana amaga yamna naknaba mari leini haibasi mafum masida leiriba avatar sing asina sikraba sumakoi gi thawai sing adudi mafum masida adumak tindunu lei mathangi sinda Jack ulai Jack asi mafum masigi leader oirami mahakna samudra manungda miyoibisingna lakiba jahasing luptun leiriba adudagi yamliba nongmai amadi khulai sing lokali Jackna khangi madudi miyoibisingna amukka makoida landarakani haiba maramasina makoida leiriba khulai sing adutana miyoibisinga lanthengna ngamloi haiduna nongmai sing adu lokhutuna thaurang tawdun thambani Jackna nongmai sing adu makoigi leifam aduda pudun lakpada mayam aduna sauninglami maramdi nongmai asina nabi sing khakta khudong thiba nanghanba khulai ni haiduna masida Jack ki nupi nitri na mayam aduda khulai sing asina nabi aikoi bisu yeknaba singdagi ngakthokpa ngamgani haiduna gyan tahanna bhonarami adubo mayam adu thajadana chanaki Jackna nitri gi tenjai sing aduda bomb sing adu pansinduna semi Anova chahi gi yamna nungairaba paujel 2025 chahi sigi aroiba numit December gi date 31 bye bye numit amadi anova chahi 2026 January gi date 1 New Year numit ani sigi oina Sanalingjan Bakery na yamna ahongba mamalda cake offer thaduk chare half kg gi cake ta supna tagi lupa 350 aduga 1 kg gi oiragana supna tagi lupa 450 da fangbigani Sanalingjan Bakery na bye bye amadi New Year numit nini khaki oina yamna hongna thajariba offer asigi khudong chaba soidana Lobiho tangna fangba kudong chaba si manghan bigano mikup si maktadagi ahongba mamalda cake order toksin biraklo delivery gi kudong chaba su laijai Sanalingjan Bakery mobile number singdi 8413987885 natraga 8731810461 mathang sinda mafam masida miyoy bisingna leiriba base adu ulai makoina anoba plan amuk semi maduda Pandora hariba mafam maduda Fire Clan kanglup amasulai hariba kanglup asiga punduna Jack khogi kanglupo loishinduna mafum madu kanba ngamgani haina plan asi Miles Quaritch na makok oiduna tawbani Miles asi spider gi mapa aduni miyoibisina satellite ki matengna spider bu lep leitran thiri makoina spider asi miyoiba ma oibana Jack bu phabada makoigi mateng oigani haina khanjai adubo spider di mafum asida mayum gumna lerami mana ngamlabadi Pandora asida asoi angam amata thuganba pamlamde spider asi mafum asida oxygen mask sijanaduna hinglibani adubo nongma magi mask adugi charge loirakpada nungsa sor honba waduna kari amata tawba ngamdana lei matawdu uraga Jackna yamna thuna atopa mask ama sinbadagi spider adu normal orki
Spider-na waba matau uraga Jake masasing adusu yamna wajay. Matang sinda air clan gi kanglup ulay. Makoy na asawa air balloon singda mafam amadagi mafam amada chana thangan ba pochai singadu hondok hunjin tawi. Namin asida air clan singadu Jake laifam dalay. Spider-na mafam masida laybada kudong tiningai oire haiduna Spider bu mana laybada kudong tiroidaba mafam haibadi Jake khoigi lab aduda chalan kinaba hairami. Maduda Spider yamna nungairamdi. Mafam masida mabusu thambiu haina haijay. Adubo Jake na phajana haibadagi yaba tarami. Spider chatkragani haibada Jake ki masa singadu yamna warunarami. Jake na air clan gi maku aduda Spider bu pukinaba hairami. Asumna Jake na magi nupi amati masa singadu supunna Spider bu mafam adu yauna thilluna bahaiduna laki. Makoini air balloon aduda tongdun lakpada satellite ki khuthangdagi miyoi besina ubu ngami. Miles na masa Spider bu ubada yamna haraujay. Air clan singadu air balloon aduda yamna harauna sumlakpada fire clan gi nabi sing paisalaktuna attack tawraki. Fire clan gi kanglup si atai clan sing amata yanade. Makoini atopa clan sing attack tawduna pochai lut tawi. Namit asida su air clan sing asida makoini attack tawrkibani. Fire clan asigi leader asi yamna tamthibi saktamni. Mamingna barang kawi. Attack asi tawrpada Jake amadi nitri su laktuna air clan sing amadi masa sing bukanna buhonai. Kanglup ani ki marakta yamna tamthiba mongdu phunai. Jake na loakta Spider amadi manaw sing adu senan ba hairamlaga Fire clan sing aduga thengnaba chali. Kuina lanthengaraba matungda barang na attack tawbada netri gi thabak fauna tena lengi. Maramasina netri makhada taki. Jake su air balloon mathakta leptuna phunnaringaida air balloon adu maina chaglaki. Maramasidagi air balloon adu tapna makhada tarki. Spider khoisu tongan chenthoraki. Adubo Spider gi marks atopa adu air balloon adu di yahubuna amuk khandru lawbalai. Maduda Fire clan gi nabi singna air clan gi nabi singbo faduna raknarami. Aduga ayawbo pumnamak mulli. Loangna lumdunu yengi. Tanja sida Jake khoi laktuna attack tawduna Fire clan gi nabi singbo nongni kaptuna hali. Barang na makhoi gi nabi sing sidun leiriba adu uraga yamna ngakna asok phusing adu yengi. Madu uraga angakpa khulai asi yamna pami. Maramasina water clan gi nabi sing gi matungda tanarki. Somdana Jake na masa singbo thidunu lakpada tunglomdagi miyoibagi leader oiriba Miles na attack tawduna pharami. Miles ti mafam masida Spider bu lawbu lakpani. Thawdok si uraga Jake ta kanana tawbuno haiduna hangi. Maduda Jake na pumnamak si Fire clan gi nabi sing na tawbani. Spider gi marks mafam masida lehore. Marks si Spider da athubada yohandrabadi kudong tiba nanglagani aduna Spider da marks si yohanbada aigi mateng pangwo haina hairaki. Maduda Miles sumasa gi damakta Jake ki wadu yaduna marks du puduna Spider bu thidunu lai. Nakalamadana Fire clan na tanarakpadagi hinghorba Spider leptuna chalaki. Adubo Spider gi marks adu charge loirakpana sor honbu waduna chenba ngamde. Loakna Spider bu thangduna tawfam khangdana cheli. Tanja sida loaki mache kiri gi wakhalda karigumba ama fauruki. Maramasina loakta Spider bu makhada thamu hain hai. Loaksu upai leitana Spider bu makhada hipali. Kiri na magi masamadu triop sol ga samjana halami. Masi magi wakhalda kanagumba na taglakpagumna apai bu uhi amagi maru adu Spider gi mayada haptuna yosilhali. Kiri na makhoi gi laini khaliba iba mada thamoi sokna Spider gi punsibu kanbiu haina haijay. Adubo Spider na lengdana taba aduda sikre khanuduna yamna nungairamti. Tanja sida Spider tapna lenglaki. Aduga marks adu lokthokuna mafam masida sor honduna avatar gi mapok ama iba mana thaujan biramki. Madu uraga makhoi pumnamak yamna haraunai. Spider su hainingai leitana mafam masida ayaksu sor honba ngamle haiduna haraujay. Tanja sida Fire clan gi kangbuna makhoi di attack tawruktuna farami. Barangna mafam masida miyoibana matau karamna sor honba ngamlibano haiduna yamna ngai. Maduda kirina pumnamak si aikhoi devi ma ibagi thaujal nani haina kumlaki. Maduda barang hena sauduna hari. Pare aduda mahaki mangak asi aina hauji kaktuna halagadi maduda rangi ibama aduna kanba ngamgadra. Barangna ibama asubu yamna tathirami. Water clan gi misingbo karisu leitana lawi. Miles amadi Jake su mafam masi yoksilaktuna Spider na marks yauduna leibadu uraga yamna ngai. Jake ki makhut pulamba adu Miles na lokthui. Aduga tanja yengduna Fire clan gi nabi singde attack tawduna Spider bu sukali. Miles na barang busu tunglomdagi faduna nongmai nami. Adubo barang na yamna singna magi masamaduna Miles ki masamaduda samjili. Aduga Miles ki mind adu control tawna bhonai. Maduda Miles na thauna yamna lerami. Madu uraga barang na Miles bu thagatli. Aduga nongmai kap adusu tamhali. Miles su barang ga manikiduna Jake khoi bu pharami. Barang khoina haraw bu phongdoktun lei. Asomda nitri soktuna yamna wana hugulaklaga
मखोई अरोन लेप तमना लाखी नेत्रीसु रेस्क्यू तौकी किरी ने मसम अदु ट्री ऑफ सोल द समदुना मनाक्ता लेरिबो फायर क्लान गे नाबी सिंह अदुदा महु पानबा साथीबा तिंखंग सिंह अदुना थिलहलमी अदुगा मफम मदुदगी नाथोक्तुना चलकी मखोइना सेनख्रे खंगबदा बारंगना मखोगी खोंगुल अदु लिरखी मफम अमदा जेक खोइना पोथादुन लेरिङैदा माइल्सु लाक्तुना मचानुपा स्पाइडर बु पियु हाइना जेक ता हाइ मदुदा जेकना मदु ऐना ngamde nasana nakhoi narakta tinba pamdre haiduna mafam masida leiriba sini mahakna mafam masida sor honba ngamliba sisu matau karamna no ai khangde adubo mafam masigi shakti na mahak sor honduna nungaina leiriba sini haina haraki tanja sida nitrina masagi asokpa dusu nathaiduna jek amadi masa singbu thiduna mafam masida laki spider na marks yauduna leiramba si urga mayam adu yamna ngaknei amasung harauni mathang senda miles magi base ta halakuna mayam je ki kangrup sing tumna hatuna macha spider bu purak pami hain harami scientist asina su spider na marks yauduna hingbadu uraga experiment tawnuna haiduna spider adu athubada purak pami nakalamadana avatar singbu mating pangliba lab aduda spider bu puraktuna test tawbada yamna ngaknarmi jekna scientist ta spider asi hanagumna ohenba yararoidra hain hangbada scientist aduna spider gi masada angku mapu gi thawjal fangduna avatar amagumna oire mabu hanagumna ohenna bu honabada sikibasu yai hain haraki aduga spider gi makokta avatar singi adumna masumsu hawraklami mathang sinda kiri masada angakpa amadi akiba phawrami maramdi mahakna karisu khangdana tawkiba aduna spider hinglaki amadi awonbadusu laki maramasina mana yamna pakhache kiri gi matawu uraga nitri amadi jekna asengba wari adu lithoi kiri gi mama asi yamna faba scientist ni adubu khudong thiba amadagi magi mathwai bu kanba ngamnana ba haiduna avatar amagi thawai hapchili thawong asida kiri gi mama adu miron khibani kiri gi mapa yaudabana kiri asi iba magi thawjal ni haina mayamna khanakhibani kiri poklaba matungda kiri gi ma adusu kanba ngamhudana pendora asida mahaki thawai adu tindunu laikre wari sitaraga kiri yamna ningamde matawsi uraga jekna changlaktuна hari nang nungai tab tawgano aisina haki babani matam pumbada nangi baba oidunu adumuk laigani wai sitaraga kiri nungai jaba phawi matangi numita isingda leiba tulkun kawba jiba singi leader sing jek khoigi leifam adu laktuna nungai tab phongdoklami amadi makhoina maram oiraga mafam masida khudong thiba nangle haiduna ngakpina ba hairami miyoibisingna tulkun singbu phaduna liquid makhalama lokthokuna yamna mamal tangna yoli Baramasina tulkul sing su makhoi sing sida attack tawbada mafam masigi nabi singda khudong thiba nanglibani baramasina aikhoi matam khara mafam masidagi thapna leikrage haina hairami madu jekna kari su hairamdi matawsida loakna madu yaroi haina khumlaki maramdi loakna tulkun amaga yamna luna tinabana loaki thong asida jekna sauna makhut paidun singthoki aduga yamna sauna hari tulkul namadi nangi asoibana mafam masida khudong thiba nanghalibani nangna soibadagi nayamasu sikibani waisi tabada loakti yamna nungai jade aduga mafam madudagi thoktuna laki amasung masa mathanta fawba sijage hain honai adubo ngamde batang senda miles ulai mahakna jekpo hatuna spider bu purakpa yamna pami baramasina plan ama tawduna miles sina yamlab khulai puduna fire clan laki aduga barangda makoi punduna jekki clan bo loisinsi nangna pamba khulai singchu pigani haiduna putoklami sathi bu khulai sing adu barangna uraga yamna harawi amasung miles ki wa adu su yai patang sidagi aikhoina khangi madudi barang asina ibhama bo kari gi sauribano amadi water clan bo yeknaba oiribano haibisi matam amada barangna awaba tabada ibhama gi thawjal bo nijaki maduda ibhamana tabi khide maramasidagi mahakna maigi puja tawduna maigi mateng loki amasung maibu latpa hawkibani atopa sinda spider ga kiri ga mafam amada tholaki makhoi ani nungsinaba horaki tanja sida miles na laktuna fana batawraki miles na kiribu thaidoktuna chelan khraga mangonda tanahali aroibada makhoi ni spider bu phai barang na spider gi mind aduda connect tawduna wan thali aduga pudunu chatki tawdog sikirina lumdunu yenghawi upaidi amata laikide thinthaba tawdana fire clan gi nabi singna miles koiga punduna spaceship mayam amada jek pu thiba lai jek su masana thoktuna surrender tawi jek na mabu puduna chalu aduga matungda amuk hanna mafam masida asok apan amata yauhunba yaroi haina haibada miles na jek ki wa adu yaduna jek pu puduna miyoibe singi base adu lai miyoibe singa jek ki photo video launi barangsu miyoibe gi base sida miles ki through dagi lakpani madu uraga deni na yaninglamde mafam masida barang puraglibasi karigino haina hangi maduda miles na ngasi ekoi gi khuta spider amasung jek lairibasi barangi mateng nani haina haibadagi deni kari amata khumlamdan sutki
ayhak lerga scientist sing spider bu pha pundun experiment taw hawi asomdana loakna magi marup tulkun mayakan kawwa adubu ising manungda lapna laktuna thi maramdi miyoi bisingna makhoida landarakpada mateng oinana haiduna loakna mayakan thidun lakpada yamna sathiba isingda leiba jiba kayana attack torki loakna upai amata leiraktrabada magi marup mayakan adu laktuna loakte attack toriba singadu sikthatuna tanthoki loakna maithiba tawdana mayakan bu fangna bathiraki mayakan gi manaw amsu leirami masa adu miyoi bana phana bhonabada yamna suglami mamit phawo yauramdre masada khulai kayana thindunu yaurami madu urga yamna nungaite atopa sinamadana tulkun fabasing adu ulai makoina plan ama tawduna yamlaba tulkun sing phana bahainarami madu atopa scientist amana thingna bhonai adubu yaba kawbu leite hariba tulkul sing adu phagani haina lepnakre nakalamadana nitrina fire clan ki nabi ama hali aduga miyobising clan da changbu yananaba signal card ama piraki aduga base adu yokseltuna jek na semnamba ten sing adu su puraktuna tanja chaba yengi jek si no ngalakpaga halagani haina su matam lepi nitrina bongi ten sing adu kaptuna mafum kaya pokhai hali miyam adu question chene spider su chalak tawtuna nanthoraki tolkun fananaba plan tawbada yaning khidaba scientist aduna jcb gumlaba gari ama thoruktuna jek bu phaduna thamliba chamber adu thukaituna jek chenthokali miyoi bisingna jek nanthokre haiduna nongoi kaptuna tani jek bu kalakiba scientist aduna jek ta tolkun sing fananaba plan tawkre nahakna madu thingba ngamgani haina aina mateng se tawbani haiduna masu tumina chenthokre tanja sida miyamna question duna jek ta nongoi kapsin bada chenpham khangde jek bu hananaba order fangi maduda spider na mamang da tholuk na leplaga nongmai adu kaphandi maramdi makhoi spider asibu hingna pambana spider na jek pu kauduna magi matungda chatlali tanja sida nitri sulai aduga makhoi ahum punna mafam asidagi senthoraki makhoi ahum lakpada jek na nitri da ngaikho haiduna jungle amada tarmi jek na spider tahandana nitri da hari nangna haibisumi miyoi bising experiment tawduna pendora sida soidun lakbadi aikhoi da yamna khudongtibu oigani spider bu makhoi na experiment tawduna mafam asida miyoi bena matau karmna sor honba ngamlibano haibisi khanglak tringide spider bu hat patangai fadabani wahaisi jek na yamna nungaitana upai amata leitre khanduna haibani adubo spider na nabi singbo aduki matik khanjaba adu makhoi su khangi jek na upai leitraba matam aduda su spider na masa sirba su yare khanduna mamang da lepki thawdok adu nitri su mamit na uraki baramasina yamna nungaite jek na spider bu hatluna ba kauduna jungle da punsanki nitri khambsu ngamhuda yamna nungaitana lei jek na spider bu hat kya haina tawrbada spider su masana yajarami maduda jek na spider bu hat pangamlamda nungsina konduna thambirami nitri su jek ta spider bu hatana bahaiduna thingba chelaki aduga spider bu kanduna makhoiga adumak laiminaragani haina leplami spider na makhoigi leifam sida leiba si miyoi bising khangkibana soidana landarakani haibisu khangnarami maramasina jek na air clan gi kangluk tamating tawduna pendora bu kanminasi haijarami air clan gi nabi singsu jek ki wa adu yadun laki amadi lan gi sem sadunu leinarami jek na mateng longnaba tulkun gi leader sing adu gi manakta laktuna wari pumbali duna mateng tongnana ba haibada tulkun leader aduna makhogi jat asi loina mangsilakle amadi miyoi bisingsu phaduna asuk apan kaya oire maramasina lan asidagi aikhoi thapna leiba pami haiduna yaramte tanjasi loaki marup oiriba mayakana asokpa mayamba bu pudun lakminaki mayakan gi mayambada miyoi bising phana bu honabadagi masada sokliba mayamadu uraga nungai naramte loakna tulkun leader aduda karigumba aikoina amatu oituna miyoi bising asigi mayokta thengnadrabadi aikoi loina lemna mangkhragani haiduna haibadagi tulkun gi leader aduna lan sida makhoisu saruk yaragi haiduna yarami loaki thongna asida jekna masabu ahan boina thagalami mathang sinda miyoi bisingna achau asubu spaceship kaya da laktuna attack tawba horki asumna fair clan su miyoi bising manaduna lan sida yaurami kuina lan thengnarakpada nabi singda hen suklami matawsi uraga kirin isingda luptuna tree of soul da connect tawduna iva madagi mateng ni jai spider amasung loaki manau nupi tuksu kiri gi manakta laktuna kiri da thona hapirami kiri gi thoni bo iva mana thajapirami maram sidagi isingda leiba sathiba jiba kaya laktuna miyoi bisingda attack tawraki achau achau jaha sing adusu kaidunu lupki avatar singna lan asing ngambagi mami uraklabada miles na fire clan gi kangbu sing aduga punduna avatar singda landaraki talak asida water clan gi leader adugi nupi adu angang unabagi matamsu yoroktuna nitri na mateng tawduna angang ama unarami angang adu unaraba matungda nitri da angang adu yokpiyu haijai aduga lan aduda sokpadagi siki miles samasung barang laktuna nitri bu phai
थौदोक से उरगा स्पाइडर न थोलक्तुना नंगना पामलिबदु अईने अई ओइना पुदुन चलो मसिगी महुत्ता महाकपु थादु हाइरमी अदुगा तंजा साबा येंगलेगा स्पाइडर न मखोइदा अटैक तौई जेक्सु तंजा से ngaidun लेरमबना सोंग थोरक्तुन फुनै कुइना फुनरब मतुंग दे स्पाइडर मैग्नेटिक एनर्जी न सिंगसिंदुना मैरक्ता तासिनगे तौबदा माइल्स अमसुंग जेक फुनरब अदु लेप्तुना स्पाइडर बु कन्ननब होनै स्पाइडर बु कलब मतुंगदा नीत्रिसु योक्सिलकी मधु उरगा माइल्स न उपाय लेत्रदुना वारी लोइत्री हाइरमलगा सोंगथदुन चटकी भारंगसु हिंदुन चेनकी अदुबो अवतार सिंह अमदी इवामागी थौचालदगी पेंडोराबु कनब ngamhokki मियोइबसिंगसु लान असिदा मथ्वाई कया मांकी अदुगा खरा अमना मफम मसिदगी चेनखिदुना हिंगोई फिल्म असिगी अरोइबदा स्पाइडर सु ट्री ऑफ सोल द कनेक्ट तौदुना मफम मसिगी थवाई सिंग तिंदुना अवतार सिंगना माबु मखोइगी मरक्ता तिलहनकी अदुगा ngasiगी फिल्म असि मतंग असिदा लोइसिनकी हेवी डिस्काउंट अनौब चहीन लापग लोइनना सनालिंगजन रेजिन आर्टना मियामद यामना नुंगाइरब पाउजेलमा पिजरी चौखटपगी खोंजेलद ngasiदी रेजिन आर्ट याउदब यारक्त्रे रेजिन आर्ट की खानबा मियामना थोइदोंना खंगनरकपन ngasiदी मियामना हेन पामनरक्ले रेजिन फ्रेम तौकिबा पोसक्सिंग हाइबदी की चेन वॉल क्लॉक बुकमार्क कोस्टर लोहोंबगी कुंदोक परेंग अमदी फोटो न चिंगबा अदोंगी मेमोरेबल ओइब पोसक्सिंग प्रिजर्व तौदुना मतम सांगना लॉन्ग लाइफ ओइना थंबदा मसक करीमत मांगलोय इसिंग खर चोंखिबदी लाइरदना इसिंग द पुन लुपसिंगन थंब फावदा अकाइब करीमत लेते 100% वाटर प्रूफ ओइ खेततप खोततपगी स्क्रैच लेरोय मिंगसल न खाजिंदुना निंगथीना लेतेंगदुना थंब पोसकुम हेना डेकोरेटिव ओइना तरु तनाना मतम पुन्नमक्त उगनी अदुनदी ममल सुहोंगबा रेजिन आर्ट न मफरे असेंगबा मगनी अदोंगे अपाम डिजाइन दा रेजिन आर्ट की मतेंगना इसागी नत्रग फैमिली की फोटो फ्रेम चनबिनिंगबा कुंदो प्रिजर्व तौदुना फ्रेम चनबिनिंगबा मसिदा नतना अदोंगी मेमोरेबल ओइब पोसक्सिंग फ्रेम चंदुना मतम सांगना थंबिनिंगबा वॉल क्लॉक त इसागी नत्रगा फैमिली की फोटो हापिनिंगबा अल्फाबेटिकल कीचेन नत्रगा फोटो हाप कीचेन अमदी तोंगान तोंगान बमखल की पोसक्सिंग अदोंगे अपाम मोंगदा फ्रेम चंदुना डिजाइन तौदुना हेन डेकोरेटिव ओइब मोंगदा मेमोरी ओइना थंबिनिंगबा सिंगना ngasimak कांटेक्ट तौबिरौ अनौब चहीना लाकपदा रेजिन की आइटम खुदिंगमक्ता डिस्काउंट चाउना पिजरी पाखंग लेसाबेसिंगी ओइनासु ममल याम यामदबिदा यामना डेकोरेटिव ओइब मोंगदा अदोंगी नुंगसिबगी फोटो फ्रेम चंदुना अमदी वॉल क्लॉक त इसागी नत्रगा फैमिली की अपाम फोटो हापतुना गिफ्ट पिना होरो सोइदना थुंगना बिहौरो ममल सुहोंगबा हेना डेकोरेटिव ओइबा वाटर प्रूफ ओइबा लॉन्ग ड्यूरेबिलिटी ओइबा हारगदी रेजिन आर्ट नंबर फरे ngasimak contact taubirakuna adongi apamba item sing order toksin bihoro sanalingjन रेजिन आर्ट मोबाइल नंबर सिंगदी 8413987885 नत्रगा 8731810461 लायंग लुरगा हलक अबमतुंग अनि सुब तप्ता म्यूजिकल नाइट हायल खुंजागी डिसेंबर के तांग कुनगनिपान नोंमाजिंग नुमित असिना ओइदी अदुगा 2025 सही असिगी अरोइब सोसु हायल खुंजागी सैफम असिना ओइदी ताबिनिंगबा जेंगबिनिंगबा सिंग कोइथोकपिरउ खरदि लावरगे खल्लि ऐ मायामसु अदुम लावबियु इसै थुगाइनबदि सिनबिनु इंगबा बुदि वाक्सिंग थानिना फज्जने इंगे लापद तनबुदि तन्नि अदबो येंगलगा तारगा निक्केरा सोंगेरा नोमगेरा खपकेरा ये मराइना सागतचरकनि लेंथोकपिरउ लाकलेबा डिसेंबर की तांग कुनगनिपान नोंमाजिंग नुमित हायल खुंजा प्रेजेंट्स स्पेशल लाइव कंसर्ट तप्ता लाकनिंद्रगा दे खंगदरे लाकपियु दे खक हाइरोय अनौब चही की यामना नुंगाइरब पाउजेल 2025 चही सिगे अरोइब नुमित डिसेंबर की डेट 31 बाय बाय नुमित अमदी अनौब चही 2026 जनवरी की डेट 1 न्यू ईयर नुमित अनि सिगे ओइना सनालिंगजन बेकरी ना यामना अहोंब ममलदा केक ऑफर थादुकचरे हाफ केजी की केक ता सुपनतगी लुपा 450 अदुगा 1 केजी की ओइरगना सुपनतगी लुपा 450 दा फंगबिगनी सनालिंगजन बेकरी ना बाय बाय अमदी न्यू ईयर नुमित निनी खकी ओइना यामना होंगना थाजरिबो ऑफर सिगे खुदुंग चाबा सोइदना लौबिहो तांगना फंगब खुदुंग चाबा सिमांगन बिगनो मिकुप सिमक्तदगी अहोंग ममलदा केक ऑर्डर तौसिन बिरकलो डिलीवरी की खुदुंग चाबसु लैजे सनालिंगजन बेकरी मोबाइल नंबर सिंगदी 8413987885 नत्रगा 8731810461